MAMI TV na santok jaba tongan ba thorambo mitleng tabiram liba pumna magpu Anjali Tongbram na ikok ngana khuram jaba ka loina ikai khuna ro chari ngasi pangthok jagadori ba thoram asidi nauna haur liba angang singi thamoida manglam chatki ipa ipusing na thambiramba na tradition culture bu MAMI ta hona ba amadi angang singi ba personality bu henkat hana bagi pandam da pangthok jaba program ni children variety program ngasi ki episode asidi yamna special loba episode ama khakni churchampur dagi laktuna hojik na logi relief camp da leiriba nungshirabi nawasingna buduna lakpa makhal mathel kayagi performance ama khakni mayam punna meeting taminarasi ahanbo ina hemam nibedita dagi fajaraba sering ama lokhachari mayam punna meeting taminarasi aigi ming nibedita kokse aigi class 2 aina thijaga dorba sering sigi maming na ki hom kowe na sapung mathung ni na ming ak thapa ri do thango man man na ko na sap yung ri do na kok ta su ting gang ge do pu de ob ri do ke no shok po nang bu di hom la wi cha ba di nang bu ki hom ko wi do imana hai engonda imana thank you mayam punna fajaraba sering ama hemam nibedita dagi tabi khraba matung thokchom lin thoidagi fajaraba sering amaga amuk mayam punna taminarasi aigi ming lin thoi kowe class na tu aina ngasi thijai duba sarang sigi maming gi talenka wang pai talenka nang wang parga angang khonu aje nisina kana sitlinge era pengi matogu wang pai talenka nana tani cheksalu namete ni cheksalu lang sat tharke wang pai talenka thank you fajaraba sering ama thokchom lin thoidagi tabi khraba matung kayan baibam rahul dagi fajaraba sering amaga amuk mayam punna taminarasi ai class 4 aina si thijaga da sarang ki mahindi ma manipur kawi ma manipur khoram jari ma manipur chingsang lu tholibi turel lang siribi asama bijona le tengbi pantha tarna thogan bi jari ma panthari bi nongdai ma uling ni bi manikumang ngari bi malam sa na phawri bi bibi thojal palem oh thank you fajaraba sering ama kayan baibam rahul dagi tabi khraba matung mathangda amuk kayan baibam lesemba dagi fajaraba sering ama mayam punna taminarasi ai ming le shema ko ki wa le shema ai class 1 kai ai sasa jaba sering maming di thabang ko le nim sini thambang ko wi le nim si hangang ai na di pan jai do hek pu bu di ngam jade ising yai da sat pana angau ba thambal angama thambal po sat na ba thambal ai du na pan jai do thank you mayam punna fajaraba sering ama kayan baibam lesemba dagi tabi khraba matung hemam nikita dagi fajaraba sering amaga amuk mayam punna taminarasi aigi ming hemam nikita aduga class 3 aduga aina ngasi thijaga doriba siren sigi maming na little bird once I saw a little bird come hop and I cried little bird will you stop I was going to the window to say how do you do but he shook his little tail and away he flew thank you fajaraba sering ama nikita dagi tabi khraba matung makha tarpa oina ngangbom robita dagi fajaraba sering amaga amuk mayam punna taminarasi aigi ming ngangbom robita class 3 aina si thijaga duriba sareng si mami sangai o sangai ko bichung bi sangai ko bi fajabi mi ne kuti thinare nang di sidalo mi fundi marak asida nang ina yumu duna le bisibu ngai boy le sangai o nungai na bu le ramu naura no porakke thank you fajaraba sering ama ngangbom robita dagi tabi khraba matung mathangda kayan baibam malem ngan badagi fajaraba sering amaga amuk mayam punna taminarasi ai mi malem ba ai class 2 aina ngasi thijaga sering ngasi gi maming che gi hi ima yang si dada ima yang si no wa chu se dada yang si ising na kan na se bani sana se gi hi dokhan se dada nang na sabiyo aina habe yabiyo hi taubi sana se jiri sana se thank you hojik fajaraba sering ama kayan baibam malem ngan badagi tabi khraba matung nongmai them henthoi bi dagi fajaraba sering amaga amuk mayam punna taminarasi aigi ming nongmai them henthoi aduga aigi class na 5 aduga aina nasi thijaga doriba sareng asigi maming na masu masung lai ingau bi thakele ingau da ngau bi ka bok lai ngang lai na bi kunda lai ngang da ngang bi ka ngang lai na bi kunda lai sana masu sana re lupa masu lasing lai ngau thank you hojik fajaraba sering ama nongmai them henthoi bi dagi tabi khraba matung makha tarakpa oinam ananya dagi fajaraba jagoi ama amuk mayam punna meeting taminarasi
पाखंदी सखेनवा नंगी नुंशिगी तेन थादो वांगगी पाखंदी सखेनवा नंगी नुंशिगी तेन थादो थमोय पावना थारकिनो थमोय पावना थारकिनो निंगोल थमोय लेरांग से हैरांग हैमुन फाजदरी माय माय ngamjaroy माय माय ngamjaroy aidi ngamjaroy nungshi lang dai na ba aidi ngomkhiroy ha aidi ngomkhiroy Pantawing cool jai goi nong pantawing cool jai goi nong bali magi yawa kha pantawing cool jai goi nong bali magi yawa kha leje ki kumja khara yumbar kanglon suna tamje kumja kharatadi tangai bikho kumja kharatadi tangai bikho mai mai ngamjaroy aidi ngamjaroy nungshi lang dai na ba aidi ngomkhiroy ha aidi ngomkhiroy hai mayam punna phazaraba jagoi ama oinam ananya dagi mining tabi khraba matung aroiba oina himam ne betita dagi phazaraba isai ama amu mayam punna taminarasi aigi ming biti da ko zai aigi class 2 ka aina saksa gadoriba sai isai jigi maming di sana leba manipur ko loinang manipur Lajunungki mani nariki lairang pitagna mga chawbini sana lay bangwani. Sana lay. Aigi ming ni bitita kokzai aigi class 2 kai aina sakjagadoriba isai jigi maming di sana leba. Sana lay bang manipur
sana leibang Manipur Manipur ko loi nhang ge Manipur Manipur ko loi nhang ge Manipur Manipur lai junung ge mani naraki lairang lai junung ge mani naraki lairang piktak na mangan chau bini piktak na mangan chau bini sana leibang Manipur Manipur ko loi nhang ge Manipur Manipur inung bung dagi harakpi jinglo na palong kharibi inung bung dagi harakpi jinglo na palong kharibi sanglen fizon sepi chan bi heibi sanglen fizon sepi chan bi heibi gum mangan naibi sana leibang Manipur Manipur sana leibang Manipur Manipur ko loi nhang ge Manipur Manipur ko loi nhang ge Manipur Manipur khay nhà yang ong mawong ni shumayay oi bi shaktam ni khay nhà yang ong mawong ni shumayay oi bi shaktam ni korauge hamba khong da phomori bi korauge hamba khong da phomori bi na sana kon hay bi khorong mo mon minong li teng li bi sana kon hay bi khorong mo mon minong li teng li bi sanana ithak hau balam lupana khongon then balam sanana ithak hau balam lupana khongon then balam sangwan atiana fizongoi bi sangwan atiana fizongoi bi sana leibang Manipur Manipur sana leibang Manipur Manipur ko loi nhang ge Manipur Manipur ko loi nhang ge Manipur Manipur lai junung ge mani naraki lairang lai junung ge mani naraki lairang piktak na mangan chau bini piktak na mangan chau bini sana leibang Manipur Manipur sana leibang Manipur Manipur sana leibang Manipur Manipur Aroi boina hemam nebiti tadagi fazaraba isay ama tabi kraba matung Mami TV na santok chaba children variety program nga sigi oina matang asida loishinjari Mami TV bu mit eng tabiram liba pumna magpu Anjali Tongbram na amuka hana khurumjari